Kurumjari, ISTV News Ming Tabriu Sumbu Taram Nokchari, Maski Maru Pausing. Manipuri Afaspa Lauto Hananaba Sarmilana, Sarah Helakpa Sahi, Taramari Mapung Fakre, Maki Kongzang Sogoladuna, Nasito Anton Funka the Lukiana, Sarah Henrik Kongzang Sin Cray. Anti-social over tabak sing satabasina miyang ning taba masung saukot pada apan babi hai na sipnya sa okra bibowin fongdo kre masung health sector da sarkar sin ahen ba miyang thamduna Manipuri mafum punok da analayang itabak saukal na ba akan ba tabak paikat ba hore hai na health minister funja thang to singna fongdo kre hauzik mapung we pau Manipuri ka Armed Forces Special Powers ek lawthu haiduna irum chanu sarmilana sara henbe khongjang sangsilakpa chahi taramari mapung fakre mana sangsilakpa khongjang chahi taramanga surakpagi ahubon mit asubu miyam ne kai khumna utpa amadi ma ke khongjang sogapoina chara hendram fung kya da tonga tonga luk kya na wakat mifam chathakre Asian Solidarity and Manipur People's Struggle for Democracy haiba wakhalol da lamjan basanglenda Forum Asia Bangkok May 18 Memorial Foundation CEO Korea Human Rights Alert ki mating aloina Just Peace Foundation sinduna chathakiba nongwe wasara henme khongjang aduda miyoibagi hakki dama malengoi na thabak tawriba Guangzhou award fangkhruba miyo marisu sarugya ki makhoi sanga dudi Lenen Raghubansi Vinayak Sen Susil Raj Payakurel amadi Warda Hafidas ni khongjang aduda ame kil ikal Kwarambal ima kaitel apun baluki ima singa madi mahrui kya na sarugya ki sangsileba khongjang asigi mari lenena Indonesia digi lakpi Guangzhou award Warda Hafidas na hai kibada Bharat Sarkar na tamthirba ain asibu sinaduna leriba si matam chanadre sarimela na sangsileba khongjang asi miyam punam anu mateng pangpum toi egasigi mayokta malemgi miyam gi oba iho ama sagana ba mana soidin honagani egasibu lokthona ba akan ba wafum sing malemgi miyam na pressure pihningi haiki I think this kind of draconian law should not exist anymore in this time of the day, you know. And it's a shock to me that India still have this law. So it has to be repealed, you know. And the struggle of Ms. Sharmila is really something that we should strongly support. So what I'm going to do when I come back to Indonesia, because to tell you the truth, you know, although this is like we are in the age of globalization, but this kind of information doesn't reach us. So when I come back, I will make this public, and I will mobilize support, you know, to put pressure on the government of India to repeal this law, this act. Otherwise, it's a shame on the government of India. Ngasi tungan mafam singda sarmilagi khongjang sogat tuna changsin kiba khongjang bari lenena lamjan basanglenda Asian Forum Guangzhou award sing amadi atai loop sing yauna pawin fam pangtokre pawi sungna baduda Guangzhou award Lenen Raghubansi Vinayak Sen Susil Raj Payakurel amadi Warda Hafidas na singba miyo kya susargyaki wangang kibasingna phongdok kibada miyo bigi hak khongaw na badagi awaba taraba miyoising makoina unaduna wari sare malomgi thaudok ki matangda akobi leriba miyosing unarure Scotland thoke rape case ki victim ibamgi victim family amadi manorama gi apopi unaduna wari sabada kanaba kaya fangle apaspasi Manipur gi lakthokadabani haina Dr. Vinayak Sen na phongdokhi man makha taruduna Ziban Ready Committee ki fighting report puthokuna miyam na khangadabani fact encounter da miyoi lisung changwa kunipal sigi badu gi matangda Supreme Court na chapchaba thizinduna asumba puthokadabani haiki We demand that the findings of the Ziban Ready Committee be released to the public and be implemented forthwith. We also demand the Supreme Court of India expedite the adjudication and investigation of the 1,528 fake encounters, taking into account the findings of the Santosh Hegde Commission. Sharmila, as she told us that we met her recently, is an ordinary woman with ordinary desires who wishes to lead an ordinary life once again. Sarmila Kanbaluf Sakal Nasu PDA Complex Lebalu Basigi Sanglel da Kongjang Changsinki Nupi Samaj Gilu Singbi Ramanina Sarmilana Lebak Miyam with the Maksahi Taramari Mapumpana Chara Henry Kongjang Changsin Bada Sarkar Sin Nomota Faba Kanadavasi live activity Miyam Ihobu Tawai the Bamapi Mapa Sing Lamdamasiki Mui Natrabra Hanki Haliba mayamse si halaga na masimboina kali onjo para geba kali onjo para kali laiba kinamta kali para lagi ba
adana yamana khan ma yare akhoi ti lai haide lai hai bano thora ka da siong no lai ba si wa hali ti kari gi do akhoi aning de adana thona athu ba ma tam da yang wa khan da ga asba se athu ba ma tam da la phong no hono noi ni pu do khano kari da mak da si khoi siong no wa da thamali ana ai yang chan ngai da rai enian hu gi an da biu mati pa yo achaw sa puna mangna yang phadana yang da biu mama bi khoi yang wa re adana masi wa ri ba se asba la phong da di ai khoi soi da na wa ba se ai khoi apa mi ji kha phang ni ana hi na ka mai tawi ama da pom bo khai re ama da anu lang chale hai no mai kap chale hai ji bo kana na no khoi tha ja ba phang de na se ka na na ha lo na kana no khoi hai bang phang de ba Sarmila ke khongjang sogaladuna Anand Singh Academy ki Mayoroi Singnasu Academy sida Sara Henduna khongjang changsin ki Thawbal District United Women Development Organization nasu Sarmila ke khongjang sogaladuna Thawbal District ki mafam singda wakan fam sathaki khongjong kaitel tenta thongkhong bazar sarangpat mamang laikai wagwai lamkhai kaitel amadi koirong kaitel sathaki wakan fam sing aduda Sarmila ki punsi kalu Manipur ke afaspa repeal to haiba wahi ke play car singda iki Film Forum Manipur nasu Sarmila ke khongjang sogaladuna asi Sara Henduna wakan fam sathaki lampel leba sankatogis mamang pangtopu wakan fam aduda forum gi music artist ke asu saryaki forum gi chairman L Surzakantana Sarmila matam sana khongjang sangsilak basida Bharat Sarkar na khangsin nadana leba habasi yamna laibak thibani Maki khongjang asida malem sinma thungna khanganana ba forum na Sarmila da yumpham moiba film amasu puthok rana wa khanaba leire haiki thina mioi ke haliba tupi ba mayam si masi yaning de masi hat kanu khodak te lepo sin nungui gi marum da khoi hin ngano haiba panam da mana suk sang raba matam se itra mari manga sangjala pase masi da government na mana da hapte dui matak da hanjan mabo sara hili bi dugum ba irom chanu Sarmila mabo Kaudana Delhi court Impal court laiba court singda potok na mabu linna barom da satharakpa masi akoi yaning de ado future film ge namakta di masi namning e na ngang bhanan ta driba director fit oi driba singina namna ba yang plan tawre ana akai ba lakne na koi na hoji phawdi masi phadaraga ado script check tawa ma changi matik saba director khangal laga story writer khangal laga akoi masi production yam thun tawse ba gi khanabadi lari Anti-social oiba thabak sing sathaba sina miyamgi ningtamba amasung saukharpada panmapi haina si Mr. Okram Ibobina phongdokre haukiba tang ahumda masakhangda miyosnina korengeda leba sama humpumnga suba Territorial Army Battalion gi a company gi complex bomb langsinuna pokhayan badalai khidaba Red Steel Division gi Lance Night Jaga Singi mafamda Imphal Airport pangtopa ikai kumna utpagi thoramda Chief Minister wafam asi phongdokibani ikai kumna utpa thoramadida Deputy Chief Minister Gaikhangam Red Seal Division GOC Major General PM Bali Manipur Police ki DGP Said Ahmad na chingba mioi kya na saruk yaki minute ani tumina leibag loina guard honor piduni ikai kumna utki thoramadugui matungda pawmisna hangba wahangi pawkumda Chief Minister Okram Ibobina Thaudo du kanana chathakibano haiba yamna kanna khangnana bu honari laikhrabagi imungda Manipur Sarkar ki maikei digi pangba yaba mateng pangani miyoibagi mayok tu leiduna thabak tawba haibasi kaidonungda mai pakpa ngamloi anti social oiba thabak sing makhata na sathada bana fai haiki laibakiba masi every section of our society should be condemned strongest and yam cowardly acting koi hojikti sabadu haibu ngamde du khangani question of time you want Sugumba violence machine the afaba am to proposal namon peace proposal namon support proposal namon machine amorunda necessary shanti pamba support development pamba box state unnecessary problem create tawna koi puna bab wahan na wasim bane mase ado mai su pa oi they will never success masi koi matung da tok na ba masi any anti nation oiba anti social oiba anti people oiba activities se masi tawbi ganu haira success oi roi mai su pa oi tawbi ganu na koi government gi side ta su apel tawjari
Health sector da sarkar asin ahen ba miyeng thamduna Manipur gi mafum punamakta ana layeng gi thabak saukal hanana akhana na thabak paikat pa hore haina Health Minister Funja Sangton Singna Lamfel da leba College of Nursing gi ahum subong po kumon thorom da phungdukre thoromas da Health ki Principal Secretary Suresh Babu Health Services ki Director Dr. Okram Ibomsa amadi Zenims ki Director M Samona maru ba music oina sarugya ki thoronga mari lenena Health Minister Funja Sangton Singna College asigi souvenir amasu release tawki Principal Secretary Suresh Babu na Chai Tararom asida lamdam asigi ana lai magi thabak thorom sing phibam yamna fagal nurse ki simpam asi ngasi lamdam asigi yamna maru ne lawduna Kerala gi hek mathangda masing yamba oiri lamdam asigi human resource asi hena mapangal kangkhal anaba nurse ki simpam asi su takwi tamiri bo uza singna hena thawai yauna hona ning haiki Health ki Director Dr. Okram Ibom Chana nurse ki simpam asi kathokpa yawba tangai fade anaba ama layang mutamda karamna loina gani amadi lay anaba singda nursing na utkadaba thodang adu yamna chawi haiki Minister Funja Sangton Singna adu matamda sarkar gi nursing institution ama zenim sa thamna na honari housing nursing college BSc formulary basi MSc gi thakta tamnan khudong chaba phangan baga loina darkar laiba infrastructure amadi faculty gi khudong chaba sing lehna na ba cabinet photoktuna khanari haiki Presenting the National Policy yang through dari khamla ada already government policy national policy aku orang private isi government policy jadi masih ke example na rapes ka bare mereka director ka bare jadi jangan ada jadi sih jare bahaya koi khamla just to get the action requirement cabinet jadi Masih kurang mani, kita kena kurang kena orang yang kalau di bisnis apa, jadi masih orang asli betul betul target dah, force dah, kerana pro hire lah, orang lah, koi upana, koi ham lagi kalau dua orang, koi best national police, Manipuri bukan apa, koi negeri. Rural Development and Panchayat Raj ki tungan from khara logodoriba sida disabled singisu reserve force thamna ba state platform of disabled people's organization Manipur ki secretary ki chero lamana khangali laliba tang tara ne thoi fawung da bari lenaba singna organization asina taliba davi si tabak tu onthok trabadi khongjang changsin gene hari hausi attempt break amata amuka na taram na uchari Guru Nanak Mapon Wikamari Lena Manipuri Governor Dr. K.K. Paul Nayafa Pauzil Pirakli Mahakasi Puksel Sauba Mioy Bagi na Makatok Pagi Wakalol Chenba Amaga Amagi Marakta nung sinaba Purok na Bahonar Misagni Nominasin na Lakpada Santi Laiba Amadi Yaipa Nungaiba Oras Nuhairi Tarama Thoy Suba Kunai Kanbanumit Ngasi Manipur Press Club ta KLAM na Sinapang Tukre Thoromasida MU Gi Manipuri Department Gi Assistant Professor Dr. Naurem Sanatomba Human Right Law Network ki Executive Director Rakesh Mehobam Nahakon gi President Tiamongbi Sulaiman Laima Amadi KLAM gi IC Asem Singba Miyo Kyana Sarugya ki Assistant Professor Naurem Sanatomona Aikoi Miyo Bagi Hakta Loina Sinol Haibasida Wangang ki Mi individual ki interest nanai interest kari wakalan putor pelakali that is not human right ki human right hai dan koi tala to ni manusia sis dimana level berarti Adet School ki Oza Singi Taruk Suba Pe Chanahalu Ahang Mapamgi DPC Athu Badalo Sindrabadi CBD Phawa Chara Hanbagi Khongjang Yauna Matam Kakta Bantor Payai Haina All Manipur Government Adet School Employees Coordinating Committee na Phongdokre Manipur Press of the Pamusing Unaba Amada Committee Ski President M. Pranesurna Oza Singh Manipur Government da Davi Kaya Taksinduna October Tang Kundagi Amubu Base Tuna Khongjang Changsilakli Masi Phawbada Manipur Sarkar ki Maiketagi Dabi Amata Thabak tu Onthok Pidri Maramasina Thas ki Taretagi Sit-in Protest Yauna Khongjang Kaya Changsilagani Haiki koi revise view scale set da mena thuba matam da implement tawna bagi process ko yang jin view aduga ai koi matam sangna school da ahang ba pham mention ba ya da bagi daily ba sabesha se thu na mention bidana school sing ya utang normalize tawdana ai koi tawdu dai da ba adugumba education center am to hen view haina koi coordinating committee ki maikai dagi haina amuka hana press mena madi koi rajing da appeal tawjari
Lusing Purel Sing Subam Akaba Ningsing Journalist Award Isani Taram Doi Taramari Lak November Mapulda Senapati District Manung Chanba Hongman Tangkul Village the Pangtulung Haina Pandamgi Executive Editor and Tuambarangasi Pandam Pausegi Wahembam Lekai the Labor Office of Bangtopa Pamisuna with the Fungukre Lakidaba Sing Subam Akabagi Humdra Suba Mapokumon Tarangamari Lenana Tauram Amadimana Putoklam Kiba Pandam Haiba Nungtil Pausing Mapokumon Ani Asigamari Lenana Sing Subam Akaba Ningsing Luf Amadi Pandamgi Management Board Kusum Naduna Tormasi Pangtokani Sayesi Oina Manipur Lol Amadi Script Saukalana Bahona Bigdamak Huelampau Manipur Edison Gihamanta Ningomba Amadi Manipur Gapun with Saktam Sagan Abamadi Kanglup Masili Marta Nusina Bahona Bigdamak Sangai Express Ski Staff Reporter Sapam Aruna the Piragani Haiki Akaba amasung da akaba na tawilamba tamsi kun lui lungsinda wetuan sa pagkisi ay na ay ba kumang tampul village sila ay na maruin na pandang na ba kasi kayo ko si yan maruin ay ko kumang tampul village sila ba uji da sa search waja akaba masa ang kininda ana misi na sabi kita Yobi kiba bisi woi chakba ko chaka mana hikleiba ni strasgi yang thanana leiba ai community holani ko sang ko sekadam maram masinani koina ja akabi ko si Manung Hanjina Labor Mafam Singda Lambi Tongkaya Singwa Sagana Bagidamak Bharat Sarkar ki project ama oriba PMGSY scheme asigi phase tara ki thabak lakpa matamda thabak suriba thikadar singna matik saba senphamda quality leina thabak susi haina Manipur Press Club pangthopa pawgin from amada Hills and Plain Contractor Association amadi All Tribal Contractor Association ki mihusina phongdokre Hills and Plain Contractor Association General Secretary KSI Rajena PMGSY ki thabasi yamlabasu contractor di masing yamde mamangi phase mapal ki tender loikraba thabak sing tawdana thadargli ba senpham aduda handaki phase tara ki thabak sing puna thabak tawminasi haiki contractor sina koina contractor association amadi sarkar lektiba bilo thadarabadi mokoi mathakta esel loguni haibani ching kamu leibe sing mathakta amugana contractor sina na ma moina era thadannga ma paba mongda bilo thadar badaradi modo koi kangi association amadi modi sarkar na koi mathakta lorpa ya action kyam loi kani na Awang nongpoki miyoy singbu mainland Indiana tati tawoy na toriba tabasi hantahana na ba North East ki miyoy sing Delhi Police tamasing hengalana na ba North East ki thokli ba crime sing asigidama Delhi Police ta kanaba police station ma hangna na ba Wafam Yauna Bharatiya Janata Yuva Morcha ki Kambomna Union Minister of State for Home Affairs Kiren Rijiju ko unaduna memorandum bisin create Thawal District ki manung channel leiba ikop ning thau community hall Thawal Thaudam amang lekai da mayai ka ba chinja ki mayokta miyam go ba phom khanna nei na ba mifom ama amada ikop ning thau development committee Thaudam social development organization Irong Thoksom Thaudam Thawal development organization singba organization singna sinduna Pangthokre Thoromasida amada mayai losangi President Padmini Leima Secretary Foni Maite yauna miyoy kya na saruk yaki mayai ka ba ni sa thingnana ware kya sumi phamaduna lokre Maoist Communist Party Manipur na Sarmila iho mapung phana soguli haina lupasigi Secretary Publicity and Propaganda Nonglel Maite gi cherol man hairi Sarmila na sara henba haukiba numit November tang manga bo ningsing bagi asama thorum ama loktak phumtak ta pangthokre hairi thorum asida Regional Bureau ahungi Regional In Charge Comrade Langma Maite na thorum mapu oiduna loktak banagi party ki comrade amadi New People's Militia singla saruk yaki Serol Sinamakata na Manipur Sarkar na India ki khutang da thadar liba phumdi sengdok na bagi senpam adudagi masana masabu miyam gi lalawani haijari ba lupsing aduna asauba senpam sing party ki fund oina lauki haibasi Manipur miyam na ngangnari amasung lup asina su ngangnari wafam asi asumbu oirangoni haina lawi senpam asi lawi haiba wahan tokti larba ngami kayagi yumai thadokpada yare haiba pangkhakne haibada haiman mathokloi Jerol sin makata na ngami miyamgi awabadi ngami miyamgi khuttana kanba nganguni haibasi anawba ngami mirol gi wasakni anaw wasak asini inom chanu sarmilana India gi miyot minegi mayok ta sangsil lakli ba iho asibu Manipur gi larba lomi sinmi amadi ngami miyam no pungphana sagot na ware laure iom chanu sarmilana sara henba hokiba numit asida Manipur Maoist na loktak phumtak ta leptuna Manipur miyam da anabwa yawo lanting amagi damak pauzil piri lanai gi punsi
Tirol Tadokuna Hena Kanbawarep Loduna India ki Kahan Babiot Minegi Mayokta Kongpom Semna Lepa Werasun Haina Lupasina Irom Janu Sarmilada Pauzil Pirakli Naga Kuki Kangluki Irang was Sangtai and Honavada Sobat Dang Lokiba Sandel District Manungsan Laiba Sapi Karong Bloki Salukulgi WS Lumsel Anal Sai Hudan Lekidabda Chandel Assembly Constituency MLA Victor Nungluna Tamoisuna Waba Fundokre Housing Atem Break Amakatanka Amukana Taramno Chari Opioid Substitution Therapy OST Charibasingna Darkar Leva Nutritional Food Items in Pinanaba Taurang Local Lagin Haina Kaksing Kendrick MLA Surchandra Ngasi Kaksing the Labor Community Health Center da OST Center Hangdopugi Thoram da Fundokre Manipur State Air Control Society Amadi Community Health Center Kaksing Lesin Pang Tokwe Thoramasida Maxi Project Director PK Jha Amadi Thawal Medical Officer Dr. Sobam Sarkumar Susaryaki Sasogi General Secretary RK Tikena Lusingba Team Amana Center Sining Tina Matau Pangtu Pangamno with the Mateng Pangki Taronga Marilena Wangang Kibasing na Fondo Kibada Ani Subo in a Kaksing Districta Center Si Hangdokpani Psycholamadi Sandil the Su Hangdol Agani OST Ki Maru Pandam di IDU Singasina HIV Sadorna Bichang Yamna Wangmana Drug Kapagimota Sanaba Mahut Sinmani Side effect later ba normal person amagumna hingba yana ba paikat pa thorang ni hawapam sing phongdonaki MLA Surchandana Daktagi laptok nungba mibu laptok hanana ba sumba OST center ma kaksing da hang basi yamna phawa khongthang ni masida NGO club amadi mipung kudimon mating pang batangai phade haiki transmit tawdra amadagi amada satra masi koi mayam ama NGO mayam sandra adigi the central government, including UNO, Yona, my home, I quite can only work. I know any Masidi Karadi, Spanayam, this success wherever I got a country. Even Kaksin, Kaksin the Society impacted persons selection. And Kaksin is central. So, Southern education and some economic business is central. Ana Kaksing Gubernur Suba OST Center Hamsi Yan appropriate oil Yan Akwigi Dimatic Sai and Rawi Masi Kaksing the Hamsi surrounding the Agasada Masiki facilities in Pambata. Sarkari Oza Karana School Singda Makogi Mahut Haduna Aran Matong Zataba Tengrabadi Sub Sabatok Lokakani Haina Education SK Director S. Dilip Nangasi Senapati Multi-Purpose Hall Pangtopa District Level Literary Competition Doisimi from the Fundokre Thoramasida Senapati DC Jacinta Lazaras Education Yugi Director C. Arthur Kuki Inpi Sadar Hills Ki President Saimang Khong Sinus Mamiukiana Suryaki Competition da Makomatang Tarbus Namanamatun Singyan Toki DC Jacinta Lazarus na angang singi personality hinggal na ba asigumba competition pangtokpasi tangay phade haiki Education Yugi Director Obida Natana ko semgi Chairman Oriba C. Arthur na mapalamgi mahirus nga changdam na ba ngamna na ba lamdam asigi mahirus singda matam nguchu na ba gyan lausing pi batangay phade haiki Director S. Dilip na sarkar gi school sing phagana bo hona bada Prazamiyam ki chawrba thogdang lei oza sing na masagi mathok sapsana pangthok na ba wafum thamki transparent now, you have excellent, highly educated teachers who are dedicated to the service, and when you come to your villages, and you give them cooperation to provide them, the basic amenities of house, water, toilet, etc. You will look after them because they will be responsible. Jiri Bamgi Babu Khalgi National Highway Contract Reka Sanariba Wagi Tongi Filmasi Fatabana Babu Khalgi Miam na Penadre Haina Jiri Development Organization Pamusing Unaba Fundo Cray Babu Khalamadi Sabu Ghat Kip Matangaraba Wagi Tongasi Matam Queen of Film Sadan Lyric Labasu Ngasi Pauba Marilenabo Rutina Yangsin Bide Hill Ghat Ki Gram Panchayat Ki Pradhan M Binana Miang Khalga Marilenaba MLA Gatana Duna Thong Amas Sananaba Honorgani Haidi Nonglai Films ki tara mari suba film mamal nongdi ngalam legi yafa thoni torong masi langtabal kunja wang laikai Kanchipura leba film sigi producer license matole levi gi yumda pangthokre story amadi director na Ningthau Ranjan ni cinematography amadi editing da Sanjit Excel ni
Delhi da laiba Kalindi College ki governing body ki chairman Professor Dinabandhu Sahuna college asi campus oriba Central Delhi ki Carol Bagh area da North East ki mahiroi nipi singi oiba matholani legada girls hostel ama sanana ba jata hunkre masida mahiroi nipi macha chani yankhairom laiba yagani hostel asida mama mapa sing amadi mahiroi singna lakpa matamda lainana ba guest room su half kani hairi hari uthan ki thorom ngarang mafung kya da pangthuk na khre khoyathong polem lekai da su thorom asi pangthukhi ngarang numidang pung tarulom tarakpada Thawal Haukha Forest checkpost office mamang da Imphal tamna haigalakpat tata gari amaga alto car amga thingsinabada car adu tonglopa miyo ahum sokpadagi laikana khre amarom da ngase yok pung manga makhairom tab matamda Peace and Freedom Academy Thawal Haukha school manakta bolero amana walking satpa miyo ama thomadagi hospital da laikana khre solaba miyo edudi Thawal Haukha mamang lekai dagi sahi hudarom suraba Yumnam Ibobi Kawi Police na Thaudoski Mari Lenan case Masuloka Cray Hauzik Sanabagi Pong Masiki Sanabi Pau the Polo Manipur Police Post Club Team B amadi Manipur Police Sports Club Team A mga suba 57 Mountain Division Polo Tournament ki ahanba semi-final da thenglargani Manipur Horse Riding and Polo Association sin Imphal ki polo ground da polo team taramathuina saruk yadun chathariba mga suba 57 Mountain Division Polo Tournament ki sthana ki ba ahanba match da Manipur Police Sports Club Team B na Nambul Mapal Polo Club pu Panjal taruk mari da maithipi ki Manipur Police Sports Club Team Bigi Panjil Singadu Ais Abung Kumana ni Suba Amadi Mari Suba Chakrada Panjil Ahum Chanki Ti Pradip Nani Suba Amadi Mari Suba Chakrada Panjil Ani M Vivekanandana Mari Suba Chakrada Panjil Ama Chanduna semi-final Sankibani Nabul Mapal Polo Club ki Panjil Mari Adu ke Abung na Ahum Suba Amadi Mari Suba Chakrada Panjil Ahum Chanki Atopo Panjil Aduna O Suresh na Ahan Chakrada Sankibani Ani Suba Mes ki Sana Kibada Manipur Police Sports Club Team A na Isan Student Club Nongoi Bumbu Panjil Tara Suno da Mighty P Kre Manipur Police Sports Club Team A gi Panjil Singadu M Jawana Ahum Suba Mari Mari Suba Chakrada Panjil Mari Chanki Atopo Panjil Sing Aduna S Abung Chana Ahum Suba Mari Suba Chakrada Amadi S Bimol na Ahan ba Amadi Ani Suba Chakrada Panjil Ahum Chanduna semi-final Sankibani Isan Student Club Nongoi Bungi Panjil Ahum Aduna Achumbina Ani Suba Madi Mari Suba Chakrada Panjil Ani Chanki Atopo Panjil Aduna Munindro na Ani Suba Chakrada Chankibani Chathariba tournament asigi hayang ahan ba match ta Texan Polo Club amadi Budok Thangjing Polo Club ka sanagani Ani Suba match ta Khurai Polo Club amadi Singkai Hunba Polo Club ka sanagani Imphal West District Football Association Sinduna YWC Malong Ground da team taruk na saruk yadun chathariba Mari Suba K Karnajit Singh Memorial Second Division Football League ngasilo sinkre Sai RC Tail na point tara nitoi fangduna league asigi champion oikre Tournament asigi ngasi sana ki ba ahan ba match ta SYPA Segmai na Kripsa Naurem Tumbu goal ahum anida maiti pikre SYPA Segmai goal singadu Rajen ahan ba half ki kunmari suba amadi ani suba half ki kuntra mapal suba minute chanki atopa goal aduna Grus na ahan ba half ki kuntra suba minute chanki bani Kripsa Naurem Tumbu goal ani adu SK Lingau Hauna ahan ba half ki kuntra kuntare suba amadi kuntra nepal suba minute chanki Chathariba League asigi aroba match ki sana kibada MTSU Malom na STC Samurobu goal mari anida maithiba pikre MTSU Malongi mai pakui goal mari adu Lalgil Selo na ane suba half ki kuntra mapal suba nipumari suba madi angkai suba minute goal ahum chanki atopa goal aduna o surchan na ahan ba half ki kuntra suba minute sanki STDC Samurogi goal ani adu Indra Kumar amadi and Rosana ani suba half ki yangkai tere suba amadi apiba matamgi hapa matamda sankibani Lamsang Football Club Kudaiban Lampak na sinuna club asig ground na team tara mga nasaru yadun sa Thariba Nepal Suba State Level Junior Open Football Tournament asig sana kiba ahan ba mesta Football Club Wangoi na TFA tinungay bu goal ahum amada maiti pikre Football Club Wangoi gi goal singadu TS amusnan ahan ba haki tara nitoy suba amadi tara mga suba minita goal ani sanki atopa goal aduna sanatoy na ani suba haki humapal suba minita sanki bani TFA tinungay gi matangar ba goal adu Napoleon na ani suba haki humputare suba minita sanki ani suba meski sana kibada Football Club Lamsang na TMN na KDYC
Kudaibanbu goal mari amada maiti ba pikre football club lamsangi goal mari adu toman ahan ba hap ki tara taruk suba amadi kunmari suba minita goal amamam chanki atopa goal ani aduna langzamai amadi okela ani suba hap ki kuntra manga suba amadi nifumapal suba da chanki bani KDYC Kudaibangi amata ngarba goal aduna ningthauna ani suba hap ki yangkai mari suba minita chanki bani bodybuilder Sanaroi RK Rakesana like Hidraba Manau Nupa RK Anand Memorial Gym Sagolban Nepra Major Pukri Mapalda Leba Masayum the Hangukre Manipur Amateur Bodybuilders Association Makada Hang Kiba Gym Asiki Thoramda Mabagi President Tongbram Ibosoba Nomiodagi President KS Bira Mabagi Advisor L Goromani Amadi AK Ibotomina Thoroma Pusing Wiki Thoromaski Mari Lerina Manipuri Tuan Tuan Gym Sigi Sanarba Coasting the Asamba Kudol Pidunika Kuna Uki Thasigi Tara Mangadagi Hogduna Pangtokadariba Kunmanga Suba Junior Boys Inter-District Football Tournament Imphal West Football Team Same name with the Imphal West District Football Association Affiliate Toraba Unit Club Amadi Team Singna Thasigi Taruk Fog Manunga Sanaroi Manga Ming Pickle Kangalakli Manipur Hockey Makada Affiliation Toraba Unit Association Amadi Club Singi Sanaroi Singi Oina Register Renewal Amadi Transfer Thasigi Tang Kundi Kuntra Fawa Ayuk Pungni Paldagi Tara Fawa Kumalampak Pangtolagani Akwa Maror Hockey Manipuri Kangwayagani All Manipur Football Association Special General Body Meeting December Tang Tarek Ayuk Pung Tara Matoi Matamda All Manipur Sports Association Gi Meeting Holder Pangtolagani Loyana Association Gi Hangdun Lariba Vice President Kanbagi Election Pangtokani Hari Kang Ya School Kangkun Sinduna Sri Sri Gopal Dev Mandap Ya School Kangkut Tara Mangan Saruyadun Chathariba Tara Suba Players Trophy Mixed League Kam Knockout Kang Tournament Sisanik Mesta Teka Kangkut Pisumna Siba Kalyan Kangkut Sagol Banbu Panjil Kuntra Matoi Tara Mapal Mighty Fikre Hayang Ya School Kangkut Team C Amadi Korifaba Kangkut Sanagani Hauzik Nasino Magia Ing Sagi Pau ICR Lampel Party Pangba Paugi Matungin Nasi Quadi Saba degree Celsius Kunmapal Quadi Ingba degree Celsius Tarataro Nung City Yaw Ising Malgisang Ayuta Chada Merfumatoi Nung Tilun Chada Yang Matoi Nung Sukide Hauzik Arubida Maru Pau Umuna Manipur ke Afas Falokto Nanaba Sarmilana Sara Helakpa Chahi Tara Mari Mapung Fakre Maki Kongjung Sogalatu Nangasi Tungat Mafung Kada Lukiana Chara Henbagi Kongjung Changsin Kre Anti-social weba thabak sing sathabasina miyang bining tamba masung saupot padapan mapi haina simisa okram ibo binafungdokre masung health sector da sarkar sina ahen mamiyang thamduna Manipur mapam punumakta ana layangi thabak saukalan naba akhanana thabak paikat bahore haina health minister punjatang tolsingna fungdokre haujiko ni the ISTV news matang solution jare miyang tabris mo ukana kurum jare